ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯦꯛꯂꯨꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯧꯗꯕ ꯌꯥꯗꯦ ꯋꯥꯀꯨꯖꯝꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏꯁꯨ ꯃꯍꯩ ꯊꯥꯖꯤꯟꯗꯨꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯋꯥꯀꯨꯖꯥꯝꯕ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝꯕ ꯑꯃ ꯏꯐꯪ ꯐꯪꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯏꯁꯥ ꯑꯁꯤꯗ ꯅꯤꯡꯀꯣꯛ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨꯖꯥꯝꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯃꯥꯏꯗ ꯌꯦꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯅꯔꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯅ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅꯣꯅꯦ꯫ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ꯫ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯇꯦꯝꯁꯤꯡꯅꯔꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨꯁꯨ ꯃꯍꯥꯛꯅ ꯐꯩ, ꯑꯃꯥꯏꯕ ꯋꯥꯀꯨꯖꯥꯝꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯕ ꯑꯃꯥꯏꯕꯅꯣ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟꯗꯤ ꯈꯪꯍꯜꯂꯒꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨꯖꯥꯝꯕ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯒꯤ ꯂꯣꯏꯅꯕꯤ ꯃꯦꯝꯊꯣꯏꯗꯣ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯍꯩꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯀ ꯂꯣꯏꯕꯤꯗ꯭ꯔꯤꯕ꯭ꯔꯣ? ꯆꯪꯉꯛꯑꯣ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯍꯣꯏ ꯆꯪꯉꯛꯂꯗꯕꯅꯤ꯫ ꯅꯪ ꯍꯜꯂꯝꯃꯣ, ꯑꯩ ꯏꯪꯈꯣꯜꯁꯤꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯔꯛꯈꯤꯒꯦ꯫ ꯀꯔꯤ ꯊꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯔꯗꯧꯗꯨꯕꯨ꯫ ꯅꯣꯏꯒꯤ ꯆꯥꯅꯅꯕ ꯅꯠꯇꯦꯅꯦ, ꯂꯥꯏ ꯈꯨꯔꯝꯅꯅꯕꯅꯤꯅꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯉꯜꯂꯨꯀꯣ, ꯑꯩ ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯂꯩ꯫ ꯑꯁ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯂꯗꯧꯅꯤ꯫ ꯉꯥꯡꯗꯨꯅ ꯂꯩꯔꯧꯅꯨꯅꯦ ꯅꯪꯕꯣ, ꯆꯪꯉꯣꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯦꯝꯊꯣꯏ ꯑꯗꯨꯃꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯀꯨꯖꯥꯝꯕꯁꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯋꯥꯀꯨꯖꯥꯝꯕꯒꯤ ꯂꯣꯏꯅꯕꯤ ꯃꯦꯝꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯗꯣ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨꯖꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯄꯥꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯪꯒꯦꯅꯦ꯫ ꯀꯔꯤꯅꯣꯅꯦ? ꯍꯪꯉꯨ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯋꯥꯔꯕ꯭ꯔꯣ? ꯕꯕꯥ, ꯑꯗꯨꯒꯤ ꯅꯠꯇꯦꯗ꯫ ꯍꯪꯉꯨꯅꯦ꯫ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯃꯥꯏꯕꯁꯤꯡꯁꯦ ꯃꯃꯤꯠꯇ ꯂꯥꯏ ꯎꯕ ꯉꯝꯃꯦꯅ ꯍꯥꯏ, ꯑꯗꯨ ꯄꯥꯕꯁꯨ ꯎꯕ ꯉꯝꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥ ꯅꯪ ꯑꯗꯨ ꯍꯪꯂꯤꯕꯗꯨꯕꯣ? ꯂꯥꯏꯗꯨ ꯎꯔꯗꯤ ꯑꯩꯁꯦ ꯂꯥꯏꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ꯫ ꯃꯗꯨꯒꯨꯝꯕꯗꯣ ꯈꯜꯂꯨꯒꯅꯨꯀꯣ꯫ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ꯫ ꯅꯈꯣꯏꯗꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯕ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯁꯤꯡꯅ ꯂꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯨꯕꯗꯒꯤ ꯑꯋꯥꯕ ꯇꯥꯕꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯇꯨꯝꯅ ꯁꯤꯈꯤꯕ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯟꯒꯅꯨ꯫ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣꯅꯦ? ꯕꯕꯥ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕ, ꯑꯗꯨꯗ ꯑꯩꯅꯒ ꯄꯔꯥ ꯐꯥꯔꯤꯕꯁꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤꯅ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯕ, ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤꯗ꯫ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ꯫ ꯃꯤꯅ ꯅꯉꯣꯟꯗ ꯆꯩꯔꯛꯄ, ꯉꯥꯡꯂꯛꯄ, ꯁꯤꯊꯔꯛꯄꯗꯅꯦꯀꯣ ꯅꯍꯥꯛꯅꯦ ꯅꯅꯥ ꯄꯪꯒꯗꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯗꯨꯗ꯫ ꯏꯄꯥ, ꯋꯥꯔꯤ ꯑꯃ ꯂꯤꯒꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯪꯉꯣꯏ ꯃꯈꯣꯏ ꯈꯔ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯨꯔꯕ ꯀꯣꯝ ꯑꯃꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯪꯉꯣꯏ ꯑꯅꯤꯈꯛ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯟꯕ ꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯜꯂꯕ ꯍꯪꯉꯣꯏ ꯑꯅꯤ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯍꯪꯉꯣꯏꯁꯤꯡ ꯑꯗꯨꯅ
hai nakhoi ani ne tawribado oire roine asuk lukhra ko masidagi nakhoi na ka khalak pa haibadodi mapuk sigi oire roidabani hai honna ruragunu wana bani haidana lauthara I matam maduda makhada leiriba hangoi ani adugi maraktagi hangoi amadi mathakta leiriba singaduna haribado chumlarani khaladana mataya mada tasinduna madi kaptuna leikhri adubu hangoi amadi mayamna ngamnaroi tawranu wana bani haribado mawalawdaba makhai amuk kakhali amuk tarai amuk kakhali amuk tarai tawdana yamna wana honaki mataw aduda mathakta leiriba singaduna aikhoina hairaga lamheline tawranu hairaga tawi ngamsung ngamloidabada adugumbadu tawranu haidana haidana lausilaini madubu ninghanaba leite hangoi adoti hanna honabadagi mamai thangda mahakse kom adugi mathakta kakhatpa ngamjakhi mahaki adugumlapa honaba kanba mina mahakpu ngamloi tawrunu hairata phawda ninghanaba leitana honna khiba thawna ado kom aduda lehuriba hangoi aduna su tamjaduna mahaksu kanna honabadagi kom adugi mathak yauba ngamjakhi maramaduna nangonda mina ko adu ada haidna chereklabasu maruda nangna ninghanaba yadi ko aduna nangi yauge khaliba padamdo aduda adum honagadabani hoi baba aisu moina haibado kasu thudukna puti khandeda aduda sum pabada hangbagi wani fare lairik paro asumna waku zambana mahaki machanu pada pukning loksin oibe yaba wari kaya libiduna machanu para lairik pabado yengsilli somdasu mahaki loinabi memthoi saising honaribado loiselakladuna chananaba sem saba haurakli masidagidi waku zamba amadi mahaki machanupa aduga magi nupi memthoi makoi ahum punna chak chaminari matamaduda waku zambagi mayumda koji khembado lai aduga thong thinduna kaurakli matamaduda waku zambana kana none tanja onthokna chakhidreda makhon sibu itao koji khemba malida asumna hairaga mahak haugali aduga kanano ai lake koji khembro haiduna hangi asoma pandagi su hoi mani taw amuka thungse hangu wa aruba matanage hadina laklibani asumna hairakpaduda waku zamba parap laktuna thongado hangtu I matamaduda koji khembana itawu sak chabiram libro hoi taw charam libani itaw su injang mahau yengsi laudana itaw yarani yaidi ai sakcha tokpuga lakcharibani itawga arupa wari amta sanachage haidana phare adudi itaw ai khut sase amukta hamdorakhige itawbu chak wokpirabro woklaba gumbani hamdorakki lermuko itaw chak to dum thanaba chabiramo ai adum ngaijagi yanida hoi itaw asumna haramlaga waku jamba mahak chakhum lomda changakli aduga mahana khotharamliba chak aduti chathokli adugi matung mahak makha tana chak khothadri makhut masa hamdoklaba matung phadida kangna teithokaba matungda mahaki marup koji khemna lehori ba mafam atuda laktuna itaw kari tawraba kari nune itha thajadana ai gi asida lakliba sibo nga saina ngalingate lakpa sunati itaw ai itaw to wafam ma hai gi haduna laklibani hoine aduni ne aina tanang libase kari wafam nune itaw atai gi amata nati aisu nga sai makai di kari amata khangludabani adubu aina sakcha toklaga ngasi gi aingonda kari khudong thiba nangba leigadagi haidona yenglubadati ngasi ahingsi aisi onthokma thina laknagadaba thabak ama lerami maruda natana itawbusu ngasi gi ahing ngasida karigumba kharati arak akhangnagadaba mali madugi paudu itawga tamge haidona chenjaraklibani itaw aisu madu hana khangduna leramlabani itawsu sodena khanglamgani haibasi aidi hana na khangkhrabani itaw karisu thoidongna khanbirugani itawna pabiriba lari aina pikhiba larik adugi semai bu kaya yorobagi itaw semai mari gumbadi yore phare adudi semai taruk chubuda kanthok maruda yauriba leiwa mantra singdo phajanba kanagani mado aikhoi isa ase ani thoknabani horeni tawna tumam daida itawgi isa do mapan thanamgadabani aduga itawna nungaina tumna lethokadabani karigumba ma lakpada itawta hanana mahanga laktuna pau pireragani madu punama khanglabagi tungda itawna makhoi bu thengnaba ngamgadoribani
ꯀꯔꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯇꯥꯎ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯏꯇꯥꯎ ꯂꯩꯔꯤ ꯍꯥꯏꯗꯅ ꯈꯔꯗꯤ ꯐꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯀꯗꯕꯗꯨ ꯏꯇꯥꯎꯗ ꯍꯥꯟꯅꯅ ꯄꯥꯎ ꯇꯝꯕ ꯂꯥꯛꯆꯔꯤꯕꯁꯤꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯣꯔꯦꯟ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯏꯇꯥꯎꯗ ꯑꯩ ꯁꯈꯤꯅꯥ ꯄꯤꯖꯔꯛꯀꯦ ꯃꯗꯨꯗ ꯏꯇꯥꯎꯅ ꯈꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯧꯀꯣ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯕꯒꯤ ꯄꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎꯁꯨ ꯁꯔꯨꯛ ꯅꯤꯄꯥꯟ ꯍꯩꯔꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯗꯅ ꯆꯦꯃꯥꯏ ꯑꯍꯨꯝ ꯃꯔꯤꯗꯤ ꯐꯥꯔꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯟꯐꯥ ꯄꯨꯗꯕꯒꯤ ꯋꯥꯅꯤ ꯑꯇꯩꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯍꯩꯔꯝꯂꯒꯅꯤ ꯌꯦꯡꯂꯝꯂꯒꯅꯤ ꯈꯟꯖꯩ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯌꯦꯡꯖꯔꯦ ꯑꯗꯨꯕꯨ ꯆꯤꯟꯐꯥ ꯄꯨꯗꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯅ ꯆꯤꯟꯐꯥ ꯄꯨꯖꯗ꯭ꯔꯒꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯆꯤꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯃꯤꯠꯇ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯖꯗ꯭ꯔꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕꯗ ꯈꯔ ꯈꯪꯂꯝꯒꯗꯕ ꯍꯥꯏꯕꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯧꯅꯝ ꯆꯥꯎꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯃꯍꯥꯛ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤꯁꯨ ꯂꯨꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯍꯣꯏ ꯏꯇꯥꯎ ꯌꯥꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯋꯥꯀꯨ ꯆꯥꯝꯕ ꯑꯃꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯃꯥꯏ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯑꯗꯨꯒ ꯑꯁꯨꯛ ꯊꯥꯈ꯭ꯔꯕ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯏꯇꯥꯎꯅ ꯃꯇꯝ ꯈꯔ ꯑꯗꯨꯗ ꯑꯗꯨꯛ ꯊꯨꯅ ꯄꯥꯗꯨꯅ ꯈꯪꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯃꯪꯂꯩꯕꯥꯛꯇ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯥꯕꯨ ꯄꯥꯈ꯭ꯔꯕ ꯄꯥꯔꯤꯕ ꯃꯌꯦꯛ ꯑꯗꯨ ꯁꯨꯀꯥꯎ ꯀꯥꯎꯗꯦ ꯃꯗꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤꯕꯁꯤ ꯑꯗꯨꯅꯅꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯔꯒ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯛꯂꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯏꯔꯤꯕꯅꯤꯗꯣ ꯏꯇꯥꯎ ꯃꯪꯂꯩꯕꯥꯛꯇ ꯑꯗꯨꯛ ꯋꯥꯅ ꯆꯠꯂꯕꯅꯤꯅ ꯏꯇꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯁꯛꯇꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯄ ꯇꯥꯕꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯏꯁꯛ ꯎꯍꯟꯗꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯈꯣꯛꯂꯩ ꯊꯨꯅ ꯆꯠꯄꯁꯨ ꯉꯝꯃꯤꯗꯣ ꯑꯗꯨꯅ ꯏꯇꯥꯎꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯈꯨꯗꯣꯡ ꯊꯤꯕ ꯇꯥꯔꯛꯄꯗ ꯑꯩ ꯈꯨꯗꯛꯇ ꯅꯅꯥꯛꯇ ꯂꯦꯞꯂꯒꯗꯕꯅꯤ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯁꯨꯝ ꯌꯨꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯏꯇꯥꯎꯁꯨ ꯍꯟꯖꯤꯟꯕꯤꯍꯧꯔꯣ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯋꯥꯀꯨ ꯖꯥꯝꯕ ꯑꯃꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯥꯏꯅꯔꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯀꯨ ꯖꯥꯝꯕꯁꯨ ꯌꯨꯝ ꯂꯣꯝꯗ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯜꯂꯛꯂꯤ ꯋꯥꯀꯨ ꯖꯥꯝꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯐꯃꯨꯡꯗ ꯇꯨꯝꯁꯨ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯗꯣ ꯏꯍꯩ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗ ꯅꯥꯟꯊꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯥꯡꯈꯜ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯋꯥ ꯁꯣꯜꯂꯗꯨꯅ ꯌꯦꯞꯁꯤꯜꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯀꯥꯝꯊꯣꯛꯂꯝꯃꯤ ꯇꯧꯔꯤꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯁꯣꯛꯄ ꯉꯝꯗꯅꯕꯅꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥꯀꯨ ꯖꯥꯝꯕ ꯃꯍꯥꯛ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯤꯡꯈꯣꯜꯗꯒꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯣꯔꯛꯈꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯄꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯁꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯖꯔꯨꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯕꯒꯨꯝ ꯃꯍꯥꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯁꯥꯕ ꯁꯥꯎꯒꯨꯝ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯂꯥꯛꯄ ꯍꯧꯔꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯃꯥꯏꯕ ꯋꯥꯀꯨ ꯖꯥꯝꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨ ꯖꯥꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯝꯅ ꯍꯦꯛ ꯅꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯋꯥꯀꯨ ꯖꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯈꯤꯗ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯦꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯣ ꯃꯈꯨꯠ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯆꯤꯟꯗ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯂꯤ
ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯣꯅ ꯇꯧꯔꯤꯁꯤ ꯐꯩ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯀꯨꯝꯃꯩ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯗꯨꯅ ꯈꯨꯔꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯅꯝꯂꯒ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯁꯃꯗꯨꯅ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯕ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯣ ꯃꯈꯨꯠ ꯊꯥꯗꯣꯛꯅꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯦꯛ ꯊꯦꯠꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯔꯩ ꯇꯥꯍꯟꯗꯨꯅ ꯍꯥꯠꯅꯅꯕ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯍꯣꯠꯅꯔꯤ ꯇꯧ ꯐꯩ ꯈꯪꯒꯅꯤ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨ ꯖꯥꯝꯕꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯦꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯅꯥ ꯑꯃ ꯄꯠꯊꯠꯂꯒ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯈꯨꯕꯤ ꯑꯃꯗꯤ ꯈꯨꯗꯣꯝꯕꯤ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯊꯝꯗꯨꯅ ꯁꯨꯔꯨ ꯅꯩꯈꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯗꯨꯅ ꯃꯍꯥꯛ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯅꯝ ꯑꯗꯨꯅ ꯅꯝꯊꯤꯃꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯗꯨꯅ ꯃꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯈꯥꯡꯂꯤ ꯂꯩꯔꯣꯟ ꯁꯣꯟꯕꯁꯨ ꯂꯦꯞꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯀꯨ ꯖꯥꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯁꯌꯦꯡꯗ ꯄꯣꯞ ꯊꯥꯗꯨꯅ ꯑꯣꯏ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯁꯤꯗ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯔꯝ ꯁꯣꯟꯗꯨꯅ ꯃꯃꯥꯏꯗ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ ꯋꯥꯀꯨ ꯖꯥꯝꯕꯅ ꯑꯩ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯗ ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯃꯥꯡꯒꯅꯤꯀꯣ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯒ ꯆꯠꯈꯣ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯑꯣꯏ ꯅꯪ ꯀꯅꯥꯅꯣ ꯅꯂꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎꯅꯦ ꯅꯁꯛ ꯅꯁꯥꯁꯨ ꯎꯍꯟꯗꯅ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯎꯠꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕ ꯁꯥꯎꯅꯤꯡꯂꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯐꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯦꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯂꯐꯨ ꯃꯅꯥ ꯑꯗꯣ ꯂꯩꯔꯣꯜ ꯑꯃ ꯁꯣꯟꯗꯨꯅ ꯖꯦ ꯂꯥꯎꯅ ꯁꯦꯒꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯕꯒꯤ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯃꯃꯥꯡ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯔꯣ ꯑꯣꯜꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗ ꯃꯈꯨꯠ ꯃꯁꯥ ꯄꯦꯔꯦꯛ ꯊꯦꯛꯇꯨꯅ ꯆꯠꯂꯤꯕ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯁꯦꯒꯥꯏꯔꯦ ꯑꯩ ꯁꯤꯔꯦ ꯑꯩ ꯆꯥꯛꯂꯦ ꯑꯩ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯊꯔꯣ ꯑꯣꯜꯂꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯑꯃꯅ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯃꯥꯏꯕ ꯑꯃꯅ ꯃꯈꯣꯡ ꯐꯥꯔꯤ ꯑꯗꯨꯒ ꯍꯩ ꯀꯔꯤꯅꯣ ꯅꯪ ꯑꯗꯨꯝꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯂꯩꯀꯥꯏ ꯇꯥꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯈꯤꯅꯤ ꯃꯌꯥ ꯋꯥꯝꯁꯠꯂꯛꯇꯅ ꯑꯩꯈꯣꯏꯕꯨ ꯐꯩꯖꯩ ꯆꯤꯡꯉꯒ ꯁꯦꯒꯥꯏꯔꯒ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯩ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯑꯩ ꯌꯥꯗ꯭ꯔꯦꯅꯦ ꯑꯃꯥꯏꯕ ꯑꯅꯤꯕꯣ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯧꯊꯈ꯭ꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯪꯈꯥꯏ ꯇꯥꯕꯒꯨꯝ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯌꯦꯡꯉꯨꯅꯦ ꯐꯨꯔꯤꯠꯁꯦ ꯂꯧꯊꯣꯛꯎꯅꯦ ꯅꯣꯏꯕꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯛꯄꯗꯁꯨ ꯃꯁꯥ ꯑꯗꯣ ꯇꯪꯈꯥꯏ ꯇꯥꯕꯒꯨꯝ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯩ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯅꯤꯗꯨꯁꯨ ꯀꯤꯔꯛꯂꯗꯨꯅ ꯏꯇꯥꯎ ꯅꯪꯒꯤꯁꯤꯕꯨ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯁꯤꯅꯦ ꯏꯇꯥꯎ ꯑꯅꯤ ꯑꯩꯕꯨ ꯉꯝꯗ꯭ꯔꯦꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯄ꯭ꯔꯥꯟ ꯃꯥꯡꯕꯅ ꯍꯥꯜꯂꯒꯅꯤꯅꯦ ꯅꯣꯏꯕꯣ ꯐꯔꯦꯁꯦ ꯏꯇꯥꯎ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯄꯥꯏꯔꯛꯑꯣ ꯑꯩꯅ ꯁꯣꯝꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒꯦ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯅꯪꯁꯨꯅꯦ ꯅꯈꯣꯡꯗꯣ ꯈꯔ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯊꯥꯡꯉꯨ ꯏꯕꯥꯅꯤ ꯅꯪ ꯊꯥꯡꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯣ ꯁꯧꯅꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯖꯥꯝꯕꯅ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ
ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯈꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯃꯗꯨꯒꯤ ꯃꯅꯥꯇꯣꯟꯗ ꯌꯥꯝꯅ ꯅꯝꯊꯤꯔꯕ ꯑꯃꯗꯤ ꯅꯝꯊꯤꯃꯟꯈꯤꯕꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯅꯝꯊꯤꯕ ꯃꯅꯝ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯤꯕ ꯃꯅꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯃꯅꯝꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯣꯝꯗꯒꯤꯅꯣꯅꯦ ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯐꯥꯎꯕ ꯊꯕꯥꯛ ꯑꯁꯤ ꯐꯨꯜꯂꯦ ꯆꯔꯝ ꯑꯁꯤ ꯀꯪꯂꯦꯅ ꯇꯧꯔꯤꯕꯁꯤꯗꯤ ꯍꯩ ꯆꯠꯂꯨ ꯄꯔꯞ ꯆꯠꯂꯨꯅꯦ ꯏꯇꯥꯎ ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯂꯤꯕꯅꯤ ꯈꯣꯡ ꯊꯥꯡꯕꯁꯤ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯊꯥꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯑꯃꯥꯏꯕ ꯊꯥꯡꯗꯕ ꯌꯥꯔꯣꯏ ꯊꯥꯡꯅꯕ ꯇꯧꯁꯤꯁꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯍꯨꯝꯗꯣ ꯊꯥꯡꯂꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯋꯥꯀꯨ ꯆꯥꯝꯕ ꯃꯕꯨꯛ ꯅꯤꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯅ ꯇꯝꯖꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯈꯣꯏꯗ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯌꯥꯔꯒꯅꯤ ꯐꯩ ꯍꯌꯦꯡꯁꯨ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕꯗꯨ ꯈꯔ ꯌꯥꯝꯅ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗꯤ ꯍꯩꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯃꯥꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯑꯩꯕꯨ ꯀꯧꯔꯛꯂꯦꯗꯅ ꯐꯩ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯀꯨ ꯆꯥꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯑꯄꯥꯏꯕ ꯎꯆꯦꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀ꯭ꯋꯥꯛ ꯑꯃ ꯑꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯒ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯞꯅ ꯌꯦꯡꯊꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯃꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯇꯨꯝꯐꯝ ꯂꯥꯐꯝ ꯈꯪꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕꯗꯣ ꯋꯥꯀꯨ ꯆꯥꯝꯕꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯋꯥꯀꯨ ꯆꯥꯝꯕ ꯁꯥꯎꯃꯟꯈꯤꯕꯅ ꯃꯁꯥꯗ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯗꯨꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯁꯨꯃꯥꯡꯗ ꯕꯣꯝ ꯂꯥꯎꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯃꯗꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯣꯠ ꯅꯩꯔꯤꯕ ꯑꯃꯥꯏꯕ ꯑꯍꯨꯝ ꯃꯈꯣꯏꯗꯨꯁꯨ ꯌꯦꯡꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯅ ꯑꯣ ꯑꯣꯖꯥ ꯋꯥꯀꯨ ꯆꯥꯝꯕꯗꯨ ꯂꯥꯛꯂꯦꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯈꯔꯗ ꯊꯦꯛꯂꯤ ꯑꯗꯨꯗꯨꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯇꯨꯝ ꯇꯥꯁꯟꯗꯨꯅ ꯋꯥꯀꯨ ꯆꯥꯝꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄꯗ ꯋꯥꯀꯨ ꯆꯥꯝꯕꯒꯤ ꯃꯁꯥꯗ ꯃꯩꯕꯨꯜꯒꯨꯝꯅ ꯁꯥꯔꯕ ꯑꯁꯥꯕ ꯃꯅꯤꯜ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯀꯨ ꯆꯥꯝꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯪꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯁꯥꯕ ꯃꯅꯤꯜ ꯑꯗꯣ ꯑꯃꯨꯛ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯗ ꯍꯨꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯁꯥꯔꯕ ꯃꯅꯤꯜ ꯑꯗꯨꯅ ꯆꯥꯛꯊꯦꯛꯂꯕꯒꯨꯝ ꯑꯩ ꯆꯥꯛꯂꯦ ꯑꯣꯖꯥ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯥꯝꯁꯤꯜꯂꯛꯂꯤꯕꯗꯨꯕꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯁꯥꯗ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯔꯣꯟ ꯄꯨꯝꯅꯃꯛ ꯁꯥꯕ ꯍꯦꯃꯟꯈꯤꯗꯅ ꯂꯣꯏꯅꯃꯛ ꯂꯪꯊꯣꯛꯈ꯭ꯔꯤ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯗꯨꯝꯅ ꯁꯨꯃꯥꯡꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯑꯣ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯂꯥꯛꯂꯝꯂꯒꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯌꯨꯝꯊꯛꯇ ꯌꯨꯝꯈꯥꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯁꯦ ꯉꯥꯛꯄꯤꯅꯕ ꯂꯩꯇꯦ ꯑꯩꯅꯁꯨ ꯏꯃꯨꯡ ꯑꯁꯦ ꯆꯪꯂꯛꯇꯅꯕ ꯉꯁꯥꯏ ꯃꯈꯩ ꯉꯥꯛꯄꯅꯤ ꯐꯩ ꯑꯩꯒꯤ ꯏꯇꯥꯎ ꯂꯥꯛꯂꯕꯅꯤꯅ ꯑꯩꯁꯨ ꯊꯧꯅꯥ ꯐꯗꯕ ꯌꯥꯗꯦ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯡꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯣꯏꯖꯤ ꯈꯦꯝꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯁꯨꯃꯥꯡꯗꯒꯤ ꯏꯇꯥꯎ ꯅꯪ ꯏꯃꯨꯡꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯀꯅꯨ ꯏꯇꯥꯎꯗꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯈꯤꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯂꯨꯕꯗ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯀꯗꯧꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯁꯣꯏꯗꯅ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯤꯀꯨꯞ ꯐꯥꯗꯅ ꯑꯩ ꯇꯛꯈꯥꯏꯖꯒꯦ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯁꯔꯨꯛ ꯅꯤꯄꯥꯟ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯑꯣꯅꯤꯡꯕ ꯁꯥ ꯑꯣꯟꯕ ꯉꯝꯕ ꯑꯃꯥꯏꯕ ꯍꯥꯏꯕ ꯃꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯁꯔꯨꯛ ꯅꯤꯄꯥꯟ ꯍꯩꯔꯕ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯗꯨꯅ ꯂꯪꯖꯥ ꯑꯣꯟꯗꯨꯅ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯑꯃꯥꯏꯕ ꯋꯥꯀꯨ ꯆꯥꯝꯕꯒꯤ ꯃꯁꯥꯗ ꯂꯪꯉꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯋꯥꯀꯨ ꯆꯥꯝꯕ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯝꯅ ꯋꯥꯀꯨ ꯆꯥꯝꯕꯅ ꯍꯦꯛ ꯃꯥꯡꯈꯤꯕ ꯑꯗꯨꯗ
luwang punsibana honsillatuna amaiba aduda hairi oza mangonda kariguba mahi amada tawbiragano ojana tawriba khudima aingonda onsin adumak panduna leiri ai yamna ware ne oza aduna ai thonganda ngaijaramlage oza nibu thonganda ai ngaijaramlage ai gina sanajaramba kauruba laimu phattaba sing asisu mahan phamda loina mahalan khrage ai ngasi gidi swadi loi chanjarage oza asum na haram laga luwang punsiba thonga lomda chenthokri matamadu da luwang punsibagi oza amati manakta lairiba amaiba makhoi ani do ngak wakhal khal masidagi di makhoi ani su makha tana thabak ase tawragumsi hayeng amuk kari tawsigi haibato khanarasi akoi ani ahum khak lakpasida mahakna ngamlibani maramaduna aikoi amaiba khara yamna nitlasi hainaraduna makhoi ani su makhoina kauruba laimu phattaba singado magi mahan phamda loina halankhri madugi matung makhoi ani su thonga lomda chenthori asomna makhoi ahum ado yamna wana lakpana haujikti waku zambagi mayumda changluba amaiba ahum aduga thingnari matamaduda makhoi turuk pulladuna wari sanai karino nakhoi su sokthana uida wafamadu tabada waku zambagi yumda laiwa kaya thajinduna makhoigi imungda lairek ado leibra yenglugani haiduna sem sakiba amaiba sing adugi maraktagi amaiba amana itaw masigi amaiba waku zamba haibasidi onthokna haikraba amaibani mahakti masak uhandaba sungami aduga mahakti tawningbada su tawba ngami mahakna aikhoibu sor thingduna haranaba su honarablabani aikhoina haiman badagi sihodabani phare aikoi su adu mangai amaiba koji khembagi mayumda changsinduna mahakpu namsinnaba honaraklabani namsinba ngamgadaba khara khaktamak ngairaba kanda waku zamana laktuna mahakpu kanbikhredana aduna aikoi hayengdi mafam khudingda saithokuna laikhraba aikoi ki laibu ngamlaba amaiba singadu tanaduna hayengdi akanba mawongda landagadabani hayengdi aikoi isa yauraroi suknagi laimu phattaba tinmu laimu punamak makhoi ani gi mathakta landa hangadabani makhoi ani na sikhrabadi lairik ado ilai laina khoina munba ngamgadoribani aikhoina makhoi ani gi yumda chattuna aikhoi isa yauna landarubasei yamna soirabani maramaduna aisu mahai kaya ama hairabani maramaduna aina ngamba makhaidi hayeng tawgi yengu salasi ngasi gi dei khoi asomna hainaraduna amaiba taruk ado haujikti luwang punsibagi mayum lomdo oina pulap chatkhri somduna amaiba waku zamba mahaki mataw koji khembagi thongado thinduna itaw haujikte makhoi punamak loina hankhri aduga itawgi yum asida koisenduna leiramba tinmu laimu punamak magi mahan phamda loina mak hanakri maramaduna thong hangwa yaragani itaw adamna hairakpaga koji khembana thinthadana thongado hangri matamadu do waku zamara itaw karsu thudokpadi sokpi haudrabra itaw karsu thudokpa sokdri aisu phanadi kanna ngakhibani adubu makhoi ahum sukhibaduda khajitang wakhre taw lakliba singadugi marakta saruk nipan jongna haiba amaiba ama yawba mali taw mahaknani aibu hanjin awaba pikhiba mardagi aisu thongno sinduna aigi nupi angang singa punna leiriba sini itaw da ai wafam ma haijagi itaw di lairik singado punna simpha pubu matamda yamdrabada sahi ama ani mukti adumak changlagadabani maramaduna itawgi leiriba nupi angang punama ipamda thaidokro aduga itawna yum masida itomta leibiro itaw khatamak makhoina lakpa matamda thengrabadudi araibani aduga angang singasina khurau thangtuna leirabadi awaba moigadoribani maramaduna itawgi nupiga anganga se mapamda matam khara lehalluro itaw aisu thauliba thaudok ase yama nungaiti maramaduna hayengdi aisu aroibi thaga doribani hayenggi numita aikhoida landana nabagi damakta sem sariba aigi lairikpu munnana ba honariba khudimak aina amata lemna tharoi makhoigi yaibi lowba haibadudi aigi itik natti madudi chingu nongdam mahakna tamkhraba mahoigi punsini aduna makhoigi thawai lawruba haibadudi aingonda hena phattaba oi maramadana makhoigi yaibi bakti lawdabida kayamuk thina laknabagi haibado itaw su yengjahoro phare itaw aina hairu bafam sinahak soidana bataw
ꯏꯇꯥꯎꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯑꯗꯣ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯊꯤꯜꯂꯨꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯑꯋꯥ ꯁꯤꯠꯅꯒꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯗ ꯀꯧꯕꯗꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯔꯤꯕꯅꯣ ꯏꯇꯥꯎ ꯃꯗꯨꯒꯤꯗꯤ ꯉꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯇꯥꯎꯅ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯑꯗꯨꯃꯛ ꯇꯥꯕꯅꯤ ꯍꯣꯏ ꯃꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯀꯧꯈꯤꯕꯒ ꯀꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯏꯕꯥꯅꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯔꯤꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 10-20ꯗꯤ ꯑꯗꯨꯃꯛ ꯆꯪꯂꯒꯗꯕ ꯂꯝꯕꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯃꯇꯧ ꯀꯔꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯇꯥꯎꯁꯨ ꯑꯩꯅ ꯉꯝꯕ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯖꯍꯧꯔꯣꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯀꯨꯖꯥꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯣꯟꯊꯣꯛꯂꯗꯨꯅ ꯄꯥꯏꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯀꯣꯏꯖꯤ ꯈꯦꯝꯕ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯕ ꯃꯍꯩ ꯑꯁꯤ ꯄꯥꯏꯔꯝꯕꯁꯤꯗ ꯃꯍꯥꯛꯁꯨ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯤ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤ ꯑꯩꯍꯥꯛꯅ ꯀꯌꯥꯗ ꯂꯥꯏꯅ ꯈꯜꯂꯨꯔꯕ ꯐꯩ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯩꯅꯅꯕ ꯄꯥꯗꯕ ꯌꯥꯗꯦ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯆꯍꯤ 1-2 ꯆꯪꯒꯅꯤ ꯍꯥꯏꯕꯗꯨ ꯆꯪꯍꯜꯂꯣꯏ ꯑꯩꯁꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕꯒꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎꯗ ꯎꯠꯀꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯖꯤ ꯈꯦꯝꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯆꯦꯠꯅ ꯂꯣꯝꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯑꯗꯨꯕꯣ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯩ ꯁꯤꯡꯂꯨꯕꯒꯤꯅꯤ ꯑꯗꯣ ꯃꯃꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯌꯦꯡꯗꯒꯤ ꯅꯍꯥꯛ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯏꯍꯦ ꯅꯪꯅ ꯂꯥꯜꯂꯨꯕꯒꯤ ꯅꯠꯇꯦꯅꯦ ꯌꯦꯡꯉꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯁꯨ ꯈꯪꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯩꯅ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏ ꯏꯄꯥꯝꯗ ꯂꯩꯔꯨꯈꯣꯀꯣ ꯑꯩꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯗꯦꯕꯤꯀꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯁꯣꯝꯗ ꯋꯥꯀꯨꯖꯥꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯁꯣꯝꯗꯅ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯋꯥꯀꯨꯖꯥꯝꯕꯕꯨ ꯂꯣꯏꯁꯤꯟꯒꯗꯒꯦ ꯑꯃꯗꯤ ꯀꯣꯏꯖꯤ ꯈꯦꯝꯕꯁꯨ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯥꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ